Ngasi phong ki batuan Manipuri si phong sing dagi maruebi pau sing myamna thamjagi ahanbla sana laiba pauksi digi lokusaraga lainga ka khuyek pinaruba asum gi vice president suspend toukhre gari sanglakpa thingkidre blockade makha chathagadra haiba ngasi lepnagaduri lainga ka wari sanabada yanaba puraktuna asum gi thomi manga thadokra batungda yana sirol adu khuyek pi ba asum gi vice president banlalen khautai ngasi asumgi emergency mi phama pangthoktuna luptagi suspend toukhre hiramesigi matang senapati da pangthokpa paugi mi phama asumgi finance secretary kakai singsit hai asumgi hauju oirakliba phiba masigi matang ngasi asum amadi masigi makhada leiriba federating unit singi oiba apun mi phama pangthoktuna warep kaya marum laukibani warep singa dugi manungsana tha sigi tareta Manipur lenga ka tribal students budi singa khuyek pina kiba MOU adu sanadaba haina lepnaki yana sirul adu mahiroi lusingba singa duna lupki atopa thaupu busing amata ta naramdana masaigoy bu wakhalonda lenga ka khuyek pina kibani maramasina yana sirul adu da mapung oina khuyek pi kiba asumgi vice president bu kudaktagi asumgi executive oibdagi suspend tokibani makata na kari karama khongthang sing sangsin gadagi haibigi matang hayeng nungthil pungoni taba matamda singi mafam amada asum ansam KSO amadi federating unit singi oiba apun mami pham ama pangthoktuna lepnaragani hainasu makhada khi tha sigi tareta Manipur lenga ki tribals affairs and hills ki minister letpa hopkip ki koirengai da leiba yumna pangthokiba mi pham amada asum ansam amadi KSO gi thaupu bakharaga yara sirol amna khuyek pina khibadagi police na phaduna kaisum sangna leirakhiba asum gi thomi manga do condition amata yaudana thadokibani makhoi manga thadokra patungda official oina asum gi maikedi blockade handokpagi sirol amata thokiba leitrabasu national highway sing gari thingbagi khongjang leptana potpu gari sing ipal tamna changnara khrabani saira sida asum gi lusingba singi maikeida wakhalun manadabigi phibam amada laktuna lenga ka khuyek pina kiba yana sirol adu sanaroi loinana sirol adu khuyek pina kiba lusingbadu lup adurigi suspend tokibani maramasna asumna national highway singda satharamba economic blockade adu makhatana sathakigedra haiba hayeng pangthokkodriba miphamasina sapsana leblagani hairi nakalamuramda asumgi information and publicity na thadorokba sirol amana hai hill areas committee na recommend tokiba ADC bill 2021 gi matangda hill areas committee amadi tribals mahiroi loop singa tha sigi tareta khuyek pinakiba yana sirol adu sanaroi yana sirol adu mahiroi singa duna masa masa gi bo wakhalon do khuyek pikhibani masida asum amadi atopa loop singi thomi sing ta narambalati thawong silup ki sana kangon gi wang madani maramasina tha sigi tarada asum ansam KSO general headquarter amadi federating unit singi weba emergency meeting ama pangthoktuna makhatana punna sanction gadaba khongjang amadi phirep sing leplagani hanasu sirol asina makhatari makhasa tharak poina to papawman BJP ga JDU ga kainakre kumja english ngani ga kunga mari gi lan lapthokre Manipur JDU na BJP gi lenga sagot patok lagadra haibangasi khanglabi National Democratic Alliance NDA gi mapang ama oina hokiba sahi manga saminaragla batungda Janata Dal United na BJP kaukthoklamle Magasathanan semduna RJD hamasum Congress ka puna saminaduna Bihar lenga ama semgi haina state datugi governor haijakre amaramda nongthongbam beren lusung lenga sida condition amati yauduna sagolakhiba JDU gi MLA taruk lenga sida makhatana sagot khigadra natragana toklagadra haiba heng khanglagani JDU Manipur State Unit ki President Khetramayum Birena Party sigi State Executive Committee gi mifam ama hayeng ayuk pung 12 tabada Hotel Imphal kaukre amasum mifam adura Manipur su BJP ga JDU ga kainagadra haibedu khanarabai Janata Dal United Manipur State Unit ki President Khetramayum Birena JDU ga BJP ga kainarakpada nungaiba phungtokre BJP na JDU bu thakyagi mamanggi mapangal son thana bahonarakpa sida JDU na handak laurakliba khongthang asi matam kuinadagi ngaiduna lakpani loinana JDU gi national leader sing amasum Nitish Kumar bu mai pak poirasanu haina yafa paujel pikhi hairi Bihar JDU na BJP ga kainare haibidu ngasi nungthul state atugi minister Nitish Kumar na permission phungdokhi masiga loinana ma governor unaduna state atugi minister gi pham Thadok sarage amasum atopa political party singa pullaga anauba lenga ama semlage haina phongdokhi
Governor Unaru Rabatung, the Minister Nitis Kumana, RJD Gilusingba, Rabri Devi Giyum the Laki Amasum MLA, Marf Leba, Rastria Zanata Dal Gilusingba, Tezasi Yadabunaki, Mapamdur Anabolenga Ama Sem Nabagi, Maha Gasta Bandan Semki Aduga, Loinana RJD Amasum, Zediu Gilusingusing Mapangal Utpoina, Ras Bon Pavo Saki. Tungda Nitis Kumar na maku sogot pa MLA Samagaw humfuga marigi maming pisinki paus na makata na hai Mahagasta Abundance Grants Alliance asida political party tare jawri independent amana makoy bu sogoli jungshinabe alliance asida congress yawri anobalenga ama sem nabigi wapam madu governor na yakre hayeng nungthil pung ani tabra Nitis Kumar amasum RJD gi lusingba tejasi yadap wasak loragani Atai Minister Singdi, the Minini Humnigi Matunu Wasak Logan Harry, Paus Nai, Mamangi Lengak Matamda, BJP na Minister Taragatur Paki, Aduga ZDU na Sunutagi Minister Taragani Tukak Panki, Independent Amasum, BIP the Minister Amamampiki, Sung Shinavalenga Adu the Deputy Minister Anileki, Haribu Deputy Minister gi post animal BJP na Loki, Masigi Sumatak Speaker gi post Yauna Maruebi State Adugi, portfolio sing BJP na Pashinki, Haying the Anobolenga Ama, Laigadoriba Shida, ZDU Musum RJD Ministers Masing Taragamari Lenagani, Congress the Speaker gi Pamyauna Minister Ahum Pigani, Hanadigi Hauna Nitis Kumargas Minaraglava, Party Singisu Minister Sing Pigani Hina Fundokre, Nitis Kumar Haki, BJP na Matam Supada ZDU Bu Mapangal Surana Bohona Dunalaki, BJP na Pongdok Libana, Nitis Kumar na Bihar Miam ge mandate ngaktre, Masiginama Bihar gi Miam na Makpu Suksoi Sudana Sarak Pirakani, Parmayabri Thakhre ki Mamang gi Hauna BJP ga ZDU ga Mari Fagalakidi, Prime Minister Yaub State Singi Minister Singi Mipamda, Nitis Kumar Kyaraghana Yaukidre, Hargar Tiranga gi Matang na Kananaba, Union Home Minister na Kobo meeting disu Nitis Kumar Yaukidi. Niti Ayuki Mipam Nasu Sarugya Kidabadhanatana Levasiki President Dorpati Murmugi Merepse Pishin Mamasum Mai Papugi Harawa Pongdo Poina Prime Minister na Langwa Saklin de Sarugya Kidi Haidianisu Paus na Makatana Fondorakli Makasatarak Poina to Papa Mana First Department na Nauri Kaplaga Manget Hakre Lairu Uwai Maru Haplaga Nauri Season Aduna Kaplaga Upami Thavi campaign Chathakiba Thadagi Naha Odiba Environmentalist Anis Ahamana Haudokiba Pambai Shizin Forest Department Gi Central Forest Division Gi Divisional Forest Officer RK Amarjana Lusingba Forest Department Gi Timamaga Anis Ahamad ka Pulga Mapam Ohumda Mangemaru Lising Ohumrom Saitokre Magna Puthok Saba Pambai Malenga ki Forest Department na Season Araduna U Tharak Pasinunga Pawi Atai Division Sing Sumasi Haudu Haningi Haina Anis na Pausis Fundurakli Ngase Pung Mapalom Taba Matandigi Hauduna Singkai Sing the Pekaliva Mega Water Supply Project Amasum Singkai Sing Reserve Forest Ki Manung Amasum Nongmai Sing Reserve Forest Ki Manung Sanba Laimasingda Naurishin Aduna Upambi Shingi Maru Sakai Duna Tabagi Tabak Satakibani Environmentalist Anis Ahamad Amasung DF or Central RK Amarjina Lusingduna Assistants Conservators of Forest Shibabahini Range Officer Songmum Range Officer Nomaising Range Officer Sadar East Amasum Range Officer Sadar West with Officers Sing Amasum Forest Guard Puna Kuntra Rongaluinana MU gi Geography Department gi Thabuk gi Potharaba Professor RK Sumorjit campaign adu sargaki campaign adu gi matang na Anis Ahaman hai Mangna Puthok Sab Uthabi ki Pambai ama lenga ki First Department Sejina Birak Pa Sinungai Pawi Masi Asumba Kongtang Mani Maku Department Mating Pangbi Bagi Damak Mari Lenabo Official Sumbu Thagali Pambai Sika Hena Sangdavana Ahan Biki Wina Central First Division Apekat Cherabasu Atai Division Singi Official Singnasu Pakat Haningi Masina Lamda Masina Ladiva Maru Koklawa Chingmai Singasida Nauno Umang Sambat Pada Yamna Sauna Mating Hoigani Forest Department at the Division Singda Matam Pumba the Mating Pang of Same Sari Hen Anis Ahman Makatana Fundoki Divisional Forest Officer Central Forest Division RK Amarjinai Ngasigi campaign adu Anis Ahamana Nauri Yankayam Mangi Maru Haplaba Lairu Lising Ahum Forest Department the Mating Pang the Ngasigi campaign Sisata Kibni
ngasi campaign adu hayeng oina sathabaga loinana miyamna ngasi kanabasi khangana bohonabani lairu aduda mangi sijinabagi maramni mangi si hawgi sang yamna wangwa masum mafam amada hekta mak hawbagi oi thokpa lei mang hai pangal su wada masum sel yamna sangdana u pambi sing thanabagi pambai oibana masi mai paklabadi soidana tung koina satpa pambai oigani u sara oina thaba tarabadi normal u pambi nifu yankai thabada waribani loinana angamba singmaida kom tawrga u thaba siru khudong sadaba kyam yona bale aduna nauri sijinaraga pangal waba hantanbada natana masina mina samngamdaba mafam singda upal sing thabada khudong sali masina umangi sanghena thagat hanbada sauna mating hoigani masida karigumba miwe amana hobby ama oina tawbosiagani pambi maru sing adu lebak apet pada haplaga lairu taraga hapana masina khut sangmagi sang hanthali pambai sina pamlo ubadagi kokthoklaba mafam sing amasum popi pami thabadagi kokthoklaba wasingi sarukta regenerate tawbar sauna mateng hoigani pambai si season upal thabada sada maudra mai pakli haina anisna hairabasu department gi oina di masina ahan boi bana sangi oina sathabani masina mai pakpa tarabadi soidana tung koina satpa anova pambai mu oiba yagadoribani masina mai paklabadi anis ahamana forest department yam saroba mating ama panglabani pambai si forest guard sing nasu hektamak laina paikhat payaba pambai amani division kudimang nasu pambai sejinaduna u pambi sing thabik thorang asi pakhet haningi haikhenasu pausna phongdorakli makasa tarak poina to papawmana memar masa manga phare Chusampu district ki manung sanba ngathal village ta logi wangma sangjapam lodun leramba nupi ama yauna memar masa manga Chusampu police station ki timna phare thajaba yaba pawma phangmari ki Chusampu police station ki timna ngathal village ta ngasi thibu humba sathabada nupi ama yauna miyoi manga adu kul asida leramba thengnabani makhoi bu phadringeda saktak pa yaba chi sang puthoraknaba haibada puthokpa ngamdabadagi makhoi bu phabani pharaba miyoi sing adugi matakta Chusampu police station na su moto case ma lokatle haidi hena su phungdorakli amaromdana sorepana general strike lathokre India gi ningtam khiba numit August 10 ga mangani asina lakpa state asida numit asigi ayuk pung 3 dagi numidang wairang pung 3 fawba general strike lathokle loinana kanglaipak yauna Westia lamnam asigi isinina oidiba Yawol of Kudimakna Laukthoraka general strike boycott total shutdown singba punamak sagot kani haina Socialist Revolutionary Party kanglaipak sorepana khangalakli lona thingrab lahulubasigi publicity secretary MC Yaiphabina Thadorakpa sirolasina makhatana hai kanglaipak Manipur gi laipak ningba athawbusingi numit August 10 go humdoina lakpada athawbusingi mafamda ikai khumnabu usari loi mapusingi makhutta sangjagadawi saruk thawaina pontha pidun ima laiba kitamak ningtamna nongmata oirabasu hinglambana saruk sama sama heli haina tumgi mirol wakolon pibiramba athabusingi mafamna ngasigi ningtamba pamjaba miyamna matam supigi oina ikai khumnabu uttuna numit asibu ningsingduna lakli aikhogi kanglei Manipuri furubasi ningtamdaba yadi haina thawaina pontha pikhiba athauba punamaki mafamda sorepana yawolgi kai khumnaba phiri athauba koireng ipu thangal songtha miya singlen sana sirai thangal na singba athauba singamadi masak maming khangaudraba athauba punamaki mafamda yawolobasina ikoknon ikai khumnaba usari loinana kumja english singama sama panifu ko taret ki August 10 ga mari digi British Protectorate gi ningtamba phangoraba matungda Indiana namlau lauksin khibadagi kanglaipak Manipur si ningtamba hanjinaba kidamakta sangsilakwa ningtam lanthingna thawaina pontha piragliba kanglaipak Manipur gi yawol punamaki yawol lanmi punamaki mafamda su sorepana ikai khumnabu usari hairi athawbusingi ningsing numit pangthoktuna aikhoi miyamna athawbusingbu ningsing minaba madi makhoibu ikai khumnabu utpa haibasida loiram sandokpa Indiana miyam marakta samamna hanba kya thokali kanglaipak Manipur bu ningtamjana bagidamak thawaina pontha piduna kathokraba athawbisingbu India gi ningtam ihauda thawai katkiba miyoi singoina lan uhonana bangasigi India lengana honari ta singmudi August 10 humdoida laiwak ningba athawbusingi numit haiduna pangthorakliba si iramdambo nungsijaba iramdamgi ningtambabu amuk hanjin hanba pamjaba lamdam sigi lusingbusingna tungge haurakliba mirol singda kanglaipak Manipur gi ningtam ngaknabagi damak lanthengna kiba athawbusing adu ningsinganduna anauba ningtam khunayama semgachaba ngamlaknabagi wakulon
ꯄꯤꯅꯕꯒꯤꯗꯃꯛ ꯑꯣꯒꯁ 13 ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯍꯧꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯈꯔꯗꯤ ꯅꯣꯡꯒꯥꯈꯤꯕ ꯌꯥꯎꯔꯦ ꯈꯔꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝ ꯀꯟꯖꯅꯕꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯞꯊꯕ ꯂꯩꯇꯅ ꯃꯤꯌꯥꯝꯕꯨ ꯂꯨꯆꯤꯡꯂꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯍꯧꯗꯣꯛꯇꯨꯅ ꯀꯪꯂꯩ ꯃꯤꯌꯥꯝꯗ ꯅꯤꯡꯇꯝ ꯌowol ꯏꯍꯧꯒꯤ ꯏꯊꯤꯜ ꯄꯤꯔꯛꯈꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯁꯣꯔꯦꯄꯥꯟ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯔꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅ ꯉꯁꯤꯒꯤ ꯅꯤꯡꯇꯝ ꯌowolꯒꯤ ꯑꯅꯧꯕ ꯏꯅꯣꯠ ꯑꯁꯤ ꯄꯤꯕꯤꯔꯛꯈꯤꯕꯅꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯗꯨ ꯉꯁꯤꯒꯤ ꯂꯣꯏꯔꯝ ꯂꯩꯉꯥꯛꯁꯤꯅ ꯐꯖꯟ ꯄꯨꯁꯤꯟꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯂꯜꯍꯧꯕꯒꯨꯝ ꯃꯤꯌꯥꯝꯗ ꯎꯍꯟꯈꯤ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨ ꯍꯟꯕ ꯅꯥꯏꯈꯤꯗꯦ ꯍꯣꯠꯅꯕ ꯂꯦꯞꯈꯤꯗꯦ ꯅꯤꯡꯇꯝꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯋꯥꯈꯜꯂꯣꯟ ꯄꯤꯔꯛꯄ ꯂꯦꯞꯈꯤꯗꯦ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯅ ꯄꯥꯡꯊꯣꯔꯛꯄ ꯑꯁꯤ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯧꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯈꯤ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯟꯊꯦꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯟꯊꯦꯡꯒ ꯅꯝꯗꯨꯅ ꯁꯝꯖꯤꯟꯅꯍꯟꯈꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯨꯝꯖꯥ ꯏꯪ 1992ꯒꯤ ꯅꯤꯡꯇꯝ ꯂꯥꯟꯊꯦꯡ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯒ ꯅꯝꯁꯤꯟ ꯁꯝꯖꯤꯟꯅꯍꯜꯂꯒ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯖꯕ ꯉꯝꯅꯕꯒꯤꯗꯃꯛ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯃꯔꯤꯛ ꯃꯔꯥꯡꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯏꯍꯧ ꯑꯣꯏꯅ ꯁꯝꯖꯤꯟꯅꯍꯟꯅꯔꯛꯂꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯤ ꯃꯊꯪ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ NRC ꯑꯞꯗꯦꯠ ꯇꯧꯕꯤꯔꯣ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯕꯤꯔꯣ ꯍꯥꯏꯅ UNC ꯑꯃꯁꯨꯡ ꯀꯣꯀꯣꯃꯤꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯦꯝꯕꯔꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯗ NRC ꯑꯞꯗꯦꯠ ꯇꯧꯕ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯕꯒꯤ ꯊꯕꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕꯤꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯕꯤꯔꯣ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC ꯑꯅꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁ L ꯔꯇꯟ ꯀꯨꯃꯥꯔ ꯑꯃꯁꯨꯡ UNCꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L ꯃꯤꯂꯟ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯌꯨꯝꯂꯣꯟꯅꯃꯤꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯑꯀꯟꯕ ꯆꯩꯐꯨ ꯑꯃ ꯄꯤꯗꯨꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯔꯛꯂꯦ ꯃꯁꯤꯒꯤ ꯏꯔꯣꯏꯅꯅ ꯋꯥꯔꯨ ꯅꯨꯡꯂꯨ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯊꯣꯛꯍꯜꯂꯦ ꯃꯔꯝꯁꯤꯅ ꯂꯨꯞ ꯑꯅꯤꯁꯤꯅ ꯃꯅꯤꯄꯨꯔ NRC ꯑꯞꯗꯦꯠ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯅꯕ ꯂꯣꯏꯅꯅ ꯑꯟꯔꯦꯀꯣꯛꯅꯥꯏꯖ ꯚꯤꯂꯦꯖꯁꯤꯡ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯅꯕ ꯍꯧꯈꯤꯕ ꯖꯨꯟ 2ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ ꯃꯈꯥ ꯇꯥꯕꯗ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗꯁꯨ ꯖꯨꯟ 10ꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯃꯝ ꯊꯥꯗꯨꯅ ꯃꯊꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯈꯤ ꯀꯣꯀꯣꯃꯤ ꯑꯃꯗꯤ UNCꯒꯤ ꯗꯤꯃꯥꯟꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯍꯟꯗꯛ ꯐꯪꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯅꯣꯡꯖꯨ ꯃꯤꯐꯝ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯣꯒꯁ 5ꯗ MLA ꯖꯣꯏ ꯀꯤꯁꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯅꯕ ꯑꯃꯗꯤ NRC ꯑꯞꯗꯦꯠ ꯇꯧꯅꯅꯕ ꯄꯨꯈꯠꯂꯛꯈꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟꯁ ꯑꯃꯁꯨꯡ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯄꯥꯁ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯑꯃꯗꯤ NRC ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯨꯅ इन्फोर्स तौहनबा वरेप लौखिबगीदमा मेंबर खुदिमकपु थागली हाइदेनसु पावोसना मखा तानासु फोंदोरकली अतोपा पावमदना मोरेद सिंह निखाइब्र ताता DIM नमथखरे ngasi ayu pung 3 makhairом tabar imphal more lambigi tenopal district headquarter dagi kilometer 5 rom salaga leiba mafam amada singthaktagi lainang yawbo leibak kin tharakpada tata DIM namthakre thablo thopam dagi phangwa pawgi matung ina tata DIM du imphal lom dagi more tamna lakpada leibak thiba thawdo ru thokibani gari edu da driver amadi miwe amaga loinana lakibani sing leibak ning khairakpa du khudakta miwe ne du Konglei tuna sento hobudagi asu apan yahokidre adubu makoina tunglakpa tata DI registration number AS11CC4001 gari edudi singsi abaduda namthakibani gari edu hairangoi thongdagini dungna thawdau thokpa madru tingno Paul district police ki team ama laktuna yengsinkiba loinana more lambi asida thabak suriba mari lainaba company singi excavator amadi atay missionary sing kauduna gari edu singkhatki haina pawsna makatari अतोप पावमदना पोकनाफम पाउक्सीदगी लखसरगा लुपा लाख 5 गी मना पीगनी लाथोखरे बिष्णुपुर डिस्ट्रिक्ट की मनुंगसना फोगोक साउदा सुजुकी इकोबेन अमा थासिगी तरुकी नुंथिलपुंग अनिगा मिनिट निफुद मई थाकिबा मसुन थासिगी तरेकी नुंथिलपुंग 5 ताबदा सुसामपुर गी गेलजंगदगी इफाल तमना लाकपा स्विप कारमा मदि नुमिदसिगी नुंथिलपुंग 3 ताबदा सुसामपुर डिस्ट्रिक्ट की Bazing village the isi puba 407 truck ama mai thabada senaba misingi masak takpa masum I paw piba ngamba mida lupa lak 5 pigani haina Manipur government lathokre ngasi Manipur government gi special secretary home oiriba Hesgyan Prakash na thokiba order magi matungina thasigi taruki nungthil pung aniga minute nifu da sakhangda mi kharan Susampur dagi Impal tamna thorakpa Maruti Suzuki ikobenama Bishnupur district ki Fogok Saw Ikhaiwang Lekai da
mai thakiba masum tha asigi tareki nungthil pung manga tabada Chusampurgi Geljangdagi Iphal tamna lakpa sweep car amadi numid asigi nungthil pung uhum tabada Chusampur district ki Bajing village the ising puwa 407 truck ama mai thabada sinaba missing masak tak pangam masum pau pi pangam de lupa lak manga gi manapi gin hena lauthokre pau pi ba missing gi akupa marol mata haidok loi loinana mara leiba missing gi mathakta mari lenaba casing lakhot gen hena sirol duna makhata ki makhasa tharak poina hoyelan pau gi to papa man Independence Day gi mangoinana lalhobu sing attack Indo memar ngam khai gi mafam anida Assam Rifles the attack tokre agency Mausadi Pangtok Kibugum Lak Livatasi Taragama the Lebas Naning Tam Kibanum Independence Day Gitarum Lebas Gimapam Punamakta Ashuangam Yahonda Mapung Fana Pangto Nabagidama Akan section Tarangsing Local Lingagi Serekta Numit Asigi Tarongi Mawinana Indo Memar Namkai Paring the Leva some rifles Kutpu the United Liberation Front of Assam Alpha Ayamasum National Socialist Council of Nagaland NACN Ki activisting ni Singnavasina akan betek chathagadra thaudok sing asi Indo Myanmar paringa tainari baleba sig awang nungpok state singi manung saliba Arunachal Pradesh amasung Nagaland gia Myanmar ga tainana leba tungan maphamande thokibni attack sing asi da afaba makhal gi khusu khulai matik sana paib alfai amasum NACN ki gi lalhobu sing singnaba singna Assam Rifles da akan mamong attack chathagadra han agency ki paw man haidi Paus Mari Lena police officials sing the Pangmani Haiba report Kimatungina, Taudo Anishigi Manung Amana Myanmar Tainariba, Nagalengi, Noklak district Manung Sanma Mapamamada, NACN Kigi Kadar Sing never sing Assam Rifles ki team Mamada attack Tarakibani, attack Adur Assam Rifles ki team Adunasu, Lalhobu sing Tamna could handle no my kapki, Mashidigi Nakalanigi Maraktapunga Marom Hena Kutonaki. Aduba hauzu haubi goina di thaudo sida nakalani gi miyoi aso apana madi asiana thopgi paw leitri hairi amaramna Arunachal Pradesh ki Sanglang district ki manung sanba Myanmar ga tainaba saruk ta leiba Pangsaw area dana mafam aduda Independence Day gi mangoina lokholakpa security gi section thorangi su amoina area adu gi akoi beta patrolling satkiba Assam Rifles ki team amada su United Liberation Front of Assam Alpha Ayamasum National Socialist Council of Nagaland NACN Ki Kadar Singwirama Yai Singnaba underground activists in the Kangaudun attack Chathagadra Taudo Singasi Angan Mapung Ahum Dagina Mari Pawi Manum Toki Hadi Arunachal gi attack adu NACN Ki Amasum Alpha Igi Lanmi Marf Romna rocket launcher Masum lethod bomb yauna automatic assault rifles sing sizinaduna akan mamon Assam Rifles ki khutpu adu attack Sathakibani Hadi Taudo adu nakalani gi marakta aso open yawgi pawngasi numidang phawdu official oina phangmangam kidrabasu Sanglang district headquarter gi ambulance anina asiana amasum aso open sing hondo hunjin tawbu khunja sing unaki hadi Taudo adu Alpha gi kadarama pukta nongoi maruna khetpadagi soki hadi Pangsaw area da lalhobu sing attack chathagadra paw he phangmaga ahenba security force ng mafam adu tamna sangsinki adubo ngamkhoi gi saruk oibigi khudong chaba lawrag lalhobu sing adu Myanmar gi ngamkhoi saruk ta leiba umang sing da sangsinki nakalani gi marakta khutoknabigi thaudo adu Assam Rifles ki junior commission officer ama mabuk ta soki haina military gi wangang loi Lieutenant Colonel AS Waliana Phungdorakli Mang makhatana phungdo khibri Independence Day se awang nungpok state sing the base taw lalhobu sing na matam kya gi mamang ni boycott tawtuna madi armed force sing attack sa thabigi thawong sing sa thaduna lakli army gi mekedi gi thawong adu control tawna baka no khona duna lakli hadi Arunachal Pradesh ki Pangsaw Pass hairaga su khangna mafam asida thokiba thawdo du gi matangda Sanglang district ki subordinate mihin Gambo na thaudo du ngase yuk thokle have a report asi chumle masum thaudo odur underground groups sing sen have su khangle haina phongdoki thaudo thokriba mafam asi Arunachal Pradesh ki capital city digi Myanmar ga ngamkhai taina ba khwaidigi manung hanjina leba mafam amani hari adumaina mangasi gi mafam ani da thokriba attack sing asi gi matangda nakalani makto official oiba asi ana yawbigi paw phamangam kidri swai marathana class 10 tamliba mahairoi singi khudong chaba mata thamjage madudi exam ama correct tawba haibisi hokiba past exam papers sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangkiba sai taragi mamangi question sing solve tawduna nainaraduna form ba lyric sing loinana makoina piba
suggestion sing aduga handa English sing ani kungan thugi HSLC exam da hangkiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage mathematics da 80 mark ki manuna 77 mark sanaki masi 96% di sanare habini loinana social science da 80 mark ki manunda 61 mark sanaki masi 76% sanare habini science da 80 mark ki manung 44 mark sanaki masi 55% sanaki haibani loinana vector a series ki 2022 HSLC handak hangkiba question sing adugi solution yawba booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo august tang tara English sing ani kungani thuidigi haujaragani amasum limited seat oigani satra kunga manga khatang laujagani so haire dugu ma'am akupa morol gi dam screen da pizariba phone number asida contact tabiyo dugu ma'am hena khudong sanaba videos ki description da sumugi contact details ma'am hapsaramge athubo matamda khudong sa basilo biyu contact tabiyo